ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯚꯤꯗꯤꯑꯣ ꯌꯥꯝ ꯀꯨꯏꯅ ꯊꯥꯒꯠꯄ ꯉꯝꯖꯔꯨꯗ꯭ꯔꯦ ꯑꯗꯨꯅ ꯃꯌꯥꯝ ꯋꯥꯔꯧꯕꯤꯔꯣꯏ ꯃꯤꯑꯣꯏꯕꯅ ꯃꯥꯂꯦꯝꯁꯤꯗ ꯂꯩꯔꯤꯈꯩꯗꯤ ꯆꯥꯔꯣꯟ ꯁꯨꯔꯣꯟ ꯃꯊꯪ ꯂꯦꯞꯄ ꯂꯩꯇꯅ ꯂꯥꯛꯈꯤꯅꯤ ꯌꯦꯜꯍꯧꯉꯩꯒꯤ ꯃꯇꯝꯗ ꯆꯠꯅꯔꯝꯕ ꯆꯠꯅꯕꯤ ꯑꯃꯗꯤ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟꯅꯆꯤꯡꯕ ꯀꯌꯥ ꯑꯃ ꯃꯥꯡꯂꯨꯒꯗꯧꯔꯦ ꯆꯥꯔꯣꯟ ꯁꯨꯔꯣꯟ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯥꯛꯄ ꯃꯇꯝꯗ ꯃꯥꯡꯂꯨꯒꯗꯧꯔꯕ ꯆꯠꯅꯕꯤ ꯀꯌꯥ ꯑꯗꯨꯕꯨ ꯍꯤꯡꯒꯠꯍꯟꯅꯤꯡꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃ ꯌꯥꯝ ꯄꯥꯛ ꯁꯟꯅ ꯎꯕ ꯊꯦꯡꯅꯖꯩ ꯑꯩ ꯏꯁꯥꯃꯛꯁꯨ ꯑꯗꯨꯒꯨꯝꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯕꯅ ꯆꯦꯅꯦꯜ ꯑꯁꯤ ꯍꯥꯡꯖꯈꯤꯕꯅꯤ ꯍꯥꯏꯖꯅꯤꯡꯕ ꯀꯌꯥ ꯑꯃ ꯇꯨꯡ ꯑꯣꯏꯅꯔꯒ ꯉꯁꯤꯒꯤ ꯍꯤꯔꯝꯁꯤꯗ ꯑꯩ ꯃꯥꯏ ꯑꯣꯟꯁꯤꯟꯖꯒꯦ ꯀꯪꯂꯩꯄꯥꯛ ꯑꯃꯗꯤ ꯀꯪꯂꯩꯄꯥꯛꯁꯤꯗ ꯂꯩꯔꯤꯕ ꯏꯝꯐꯥꯜ ꯇꯝꯄꯥꯛ ꯑꯃꯗꯤ ꯏꯝꯐꯥꯜ ꯇꯝꯄꯥꯛꯀꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯆꯤꯡꯂꯣꯜꯁꯤꯡ ꯑꯁꯤ ꯀꯔꯝꯅ ꯑꯣꯏꯔꯛꯈꯤꯕꯅꯣ ꯍꯥꯏꯕꯗꯨ ꯌꯦꯡꯁꯤ ꯉꯁꯤꯒꯤ ꯍꯤꯔꯝ ꯑꯁꯤ ꯂꯥꯏꯔꯤꯛ ꯀꯌꯥ ꯑꯃ ꯊꯤꯗꯨꯅ ꯌꯦꯡꯂꯨꯗ꯭ꯔꯒꯁꯨ ꯗꯥꯛꯇꯔ ꯇꯤ.ꯍꯩꯆ. ꯅꯕꯀꯨꯃꯥꯔ ꯁꯤꯡꯒꯤ ꯖꯤꯑꯣꯒ꯭ꯔꯥꯐꯤ ꯑꯣꯐ ꯃꯅꯤꯄꯨꯔ ꯍꯥꯏꯕ ꯂꯥꯏꯔꯤꯛꯁꯤꯗ ꯌꯥꯝ ꯃꯌꯦꯛ ꯁꯦꯡꯅ ꯌꯥꯎꯔꯤ ꯂꯥꯏꯔꯤꯛꯁꯤꯗꯒꯤ ꯑꯅꯝꯕ ꯀꯟꯇꯦꯟꯁꯤꯡ ꯑꯁꯤ ꯂꯧꯈꯠꯆꯕꯅꯤ ꯃꯔꯝꯗꯤ ꯀꯪꯂꯩꯄꯥꯛꯁꯤꯗ ꯇꯥꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯤ ꯑꯣꯔꯤꯖꯤꯟꯁꯤ ꯅ꯭ꯌꯨꯁꯄꯦꯄꯔ ꯕ꯭ꯂꯣꯛ ꯑꯃꯈꯛꯇ ꯑꯔꯥꯎꯟ 700 AD ꯁ꯭ꯋꯥꯏꯁꯤꯗ ꯃꯥꯏꯒ꯭ꯔꯦꯠ ꯇꯧꯔꯛꯈꯤꯕꯅꯤꯅ ꯍꯥꯏꯕꯆꯤꯡꯕ ꯏꯕ ꯊꯦꯡꯅꯖꯩ ꯑꯗꯨꯕꯨ ꯋꯥꯀꯣꯛꯂꯣꯟ ꯍꯤꯂꯦꯟ ꯊꯤꯂꯦꯜ ꯍꯥꯏꯔꯤꯕ ꯄꯨꯌꯥ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ 1400 BC ꯁ꯭ꯋꯥꯏ ꯐꯥꯎꯕꯒꯤ ꯋꯥꯔꯤ ꯌꯥꯎꯔꯤ ꯃꯔꯝ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯄꯟꯖꯈ꯭ꯔꯤꯕ ꯃꯊꯛꯀꯤ ꯑꯣꯖꯥꯒꯤ ꯂꯥꯏꯔꯤꯛ ꯑꯁꯤꯗꯒꯤ ꯑꯅꯝꯕ ꯂꯧꯊꯣꯛꯆꯔꯒ ꯉꯁꯤꯒꯤ ꯀꯟꯇꯦꯟꯁꯤꯡ ꯑꯁꯤ ꯍꯥꯞꯆꯕꯅꯤ ꯆꯤꯡꯂꯣꯟ ꯃꯥꯄꯟꯅ ꯀꯣꯏꯁꯟꯕ ꯏꯝꯐꯥꯜ ꯇꯝꯄꯥꯛ ꯑꯁꯤ ꯀꯔꯝꯅ ꯁꯦꯝꯈꯤꯕꯅꯣ ꯍꯥꯏꯕꯁꯤ ꯖꯤꯑꯣꯒ꯭ꯔꯥꯐꯤꯗ ꯍꯥꯟꯅ ꯌꯦꯡꯕ ꯃꯊꯧ ꯇꯥꯏ ꯃꯥꯂꯦꯝꯒꯤ ꯍꯥꯏꯕꯗꯤ ꯑꯥꯔꯠꯀꯤ ꯀ꯭ꯔꯁ ꯁꯤꯗ ꯌꯥꯎꯔꯤꯕ ꯇꯦꯛꯇꯣꯅꯤꯛ ꯄ꯭ꯂꯦꯠ ꯑꯅꯤꯒꯤ ꯇꯛꯈꯥꯏꯅꯐꯝ ꯑꯣꯏꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯝꯐꯥꯜ ꯚꯦꯂꯤ ꯑꯁꯤ ꯁꯦꯝꯈꯤꯕꯅꯤ ꯑꯁꯨꯝꯅ ꯏꯝꯐꯥꯜ ꯇꯝꯄꯥꯛ ꯑꯃꯗꯤ ꯑꯀꯣꯏꯕꯒꯤ ꯆꯤꯡꯁꯥꯡ ꯀꯌꯥ ꯑꯁꯤ ꯃꯥꯂꯦꯝꯒꯤ ꯈꯨꯠꯁꯦꯝꯅ ꯁꯦꯝꯃꯤ ꯃꯈꯥ ꯇꯥꯅ ꯀꯪꯂꯩꯄꯥꯛꯂꯣꯝꯗ ꯃꯥꯏ ꯑꯣꯟꯁꯤꯜꯂꯛꯄꯗ 1500 BC ꯁ꯭ꯋꯥꯏꯁꯤꯗ ꯆꯩꯅꯥꯗꯒꯤ ꯇꯥꯡꯁꯥꯡ ꯀꯧꯕ ꯗꯥꯏꯅꯦꯁꯇꯤꯗꯒꯤ ꯃꯤꯑꯣꯏ ꯃꯁꯤꯡ ꯈꯔ ꯏꯔꯤꯜ ꯇꯨꯔꯦꯜꯒꯤ ꯍꯧꯔꯛꯐꯝ ꯃꯆꯤꯟ ꯁ꯭ꯋꯥꯏ ꯐꯥꯎꯕꯗ ꯃꯥꯏꯒ꯭ꯔꯦꯁꯟ ꯇꯧꯔꯛꯑꯦ ꯃꯥꯏꯒ꯭ꯔꯦꯁꯟ ꯈꯨꯇꯧꯁꯤ ꯌꯥꯡꯆꯤ ꯇꯨꯔꯦꯜꯒꯤ ꯃꯔꯤꯜꯗ ꯇꯧꯔꯛꯄꯅꯦ ꯑꯗꯨꯒ ꯆꯤꯟꯃꯤꯟ ꯔꯤꯚꯔ ꯍꯥꯏꯕꯗꯤ ꯅꯤꯡꯊꯤ ꯇꯨꯔꯦꯜꯁꯤ ꯐꯥꯎꯕ ꯌꯧꯔꯛꯑꯦ ꯅꯤꯡꯊꯤ ꯇꯨꯔꯦꯜꯗꯒꯤ ꯑꯃꯨꯛ ꯆꯤꯡꯂꯣꯟ ꯈꯔ ꯂꯥꯜꯂꯒ ꯏꯔꯤꯜ ꯇꯨꯔꯦꯜꯒꯤ ꯍꯧꯔꯛꯐꯝ ꯑꯁꯤ ꯌꯧꯔꯛꯄꯅꯤ ꯃꯇꯝ ꯈꯔ ꯏꯔꯤꯜ ꯇꯨꯔꯦꯜꯒꯤ ꯍꯧꯔꯛꯐꯝ ꯁ꯭ꯋꯥꯏꯁꯤꯗ ꯂꯩꯔꯒ ꯏꯔꯤꯜ ꯇꯨꯔꯦꯜꯒꯤ ꯃꯔꯤꯜꯁꯤꯗ ꯀꯨꯝꯊꯔꯛꯑꯦ ꯀꯧꯕ꯭ꯔꯨ ꯌꯧꯔꯛꯄꯗ ꯂꯩꯍꯧ ꯇ꯭ꯔꯥꯏꯕ ꯍꯥꯏꯕ ꯀꯥꯡꯕꯨ ꯑꯃꯒ ꯊꯦꯡꯅꯩ ꯇꯥꯡꯁꯥꯡꯒꯤ ꯈꯨꯜꯂꯥꯛꯄꯒ ꯂꯩꯍꯧ ꯇ꯭ꯔꯥꯏꯕꯀꯤ ꯈꯨꯜꯂꯥꯛꯄꯒꯤ ꯃꯆꯥꯅꯨꯄꯤꯒ ꯂꯨꯍꯣꯡꯉꯦ ꯂꯩꯍꯧꯒꯤ ꯈꯨꯜꯂꯥꯛꯄꯒꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯃꯤꯡꯗꯨꯅ ꯁꯤꯟꯕꯤ ꯂꯩꯃ ꯍꯥꯏꯗꯨꯅ ꯀꯧꯏ ꯃꯈꯥ ꯇꯥꯅ ꯇꯥꯡꯁꯥꯡꯒꯤ ꯈꯨꯜꯂꯥꯛꯄꯗꯨ ꯇꯥꯡꯖ ꯂꯤꯂꯥ ꯄꯥꯈꯪꯕ ꯍꯥꯏꯗꯨꯅ ꯀꯧꯏ ꯍꯥꯏꯗꯅ ꯂꯥꯏꯔꯤꯛꯁꯤꯗ ꯏꯔꯤ ꯇꯥꯡꯖ ꯍꯥꯏꯕꯗꯤ ꯇꯥꯡꯁꯥꯡ ꯂꯤꯂꯥ ꯍꯥꯏꯕꯗꯤ ꯏꯔꯤꯜ ꯇꯨꯔꯦꯜꯒꯤ ꯃꯔꯤꯜꯗ ꯀꯨꯝꯊꯔꯛꯄ ꯑꯗꯨꯒ ꯄꯥꯈꯪꯕ ꯍꯥꯏꯕꯁꯤꯅ ꯃꯌꯥꯝꯅꯁꯨ ꯍꯦꯟꯅ ꯈꯪꯅꯔꯦ ꯃꯄꯥ ꯃꯄꯨ ꯈꯪꯕ ꯍꯥꯏꯕꯅꯤ ꯂꯥꯏꯔꯤꯛꯁꯤꯗ ꯑꯗꯨꯝꯅ ꯏꯕꯤꯔꯝꯃꯦ ꯑꯗꯨꯕꯨ ꯏꯁꯥꯒꯤ ꯃꯣꯠ ꯑꯣꯏꯅ ꯉꯁꯥꯏꯒꯤ ꯂꯤꯂꯥ ꯑꯁꯤ ꯂꯩꯍꯧꯗꯒꯤ ꯊꯣꯛꯂꯛꯄ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯍꯥꯏꯗꯅꯁꯨ ꯈꯟꯖꯩ ꯋꯥꯈꯜꯗ ꯂꯥꯛꯆꯕꯅꯤ ꯑꯣꯖꯥꯒꯤꯁꯤ ꯂꯥꯜꯂꯦ ꯍꯥꯏꯖꯕ ꯅꯠꯆꯗꯦ ꯋꯥꯔꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯇꯥꯡꯖ ꯂꯤꯂꯥ ꯄꯥꯈꯪꯕ ꯑꯃꯗꯤ ꯁꯤꯟꯕꯤ ꯂꯩꯃꯒꯤ ꯃꯆꯥꯅꯨꯄꯥ ꯀꯥꯡꯕ ꯄꯣꯛꯏ ꯍꯥꯏꯔꯤꯕ ꯀꯥꯡꯕ ꯑꯁꯤ ꯁꯒꯣꯜ ꯀꯥꯡꯖꯩ ꯄꯨꯊꯣꯛꯈꯤꯕ ꯅꯤꯡꯊꯧ ꯀꯥꯡꯕꯅꯤ ꯅꯤꯡꯊꯧ ꯀꯥꯡꯕꯒꯤ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯂꯝꯗꯝ ꯑꯁꯤ ꯃꯍꯥꯛꯅ ꯇꯤꯂꯤ ꯀꯣꯛꯇꯣꯡ ꯍꯥꯏꯗꯅ ꯀꯧꯏ ꯁꯒꯣꯜ ꯀꯥꯡꯖꯩꯗ ꯅꯠꯇꯅ ꯏꯔꯩꯆꯥ ꯃꯌꯥꯝꯒꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯔꯤꯕ ꯂꯩꯅꯤꯡꯊꯧ ꯁꯅꯥꯃꯍꯤꯒꯤ ꯂꯥꯏꯁꯪ ꯁꯥꯈꯤ ꯅꯤꯡꯊꯧ ꯀꯥꯡꯕꯒꯤ ꯇꯥꯂꯣꯏ ꯑꯁꯤ ꯂꯩꯃ ꯇꯔꯤꯠꯅꯨ ꯍꯥꯏꯗꯅ ꯀꯣꯂꯣꯏꯅꯩ ꯅꯣꯡꯃꯥꯏꯖꯤꯡ ꯆꯤꯡꯒꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯅꯤ ꯃꯇꯝꯗꯨꯗ ꯇꯝꯄꯥꯛ ꯑꯅꯝꯕ ꯏꯁꯤꯡꯅ ꯄꯨꯡꯊꯨꯝ ꯊꯨꯝꯖꯤꯜꯂꯤ ꯑꯗꯨꯃꯛ ꯑꯣꯏꯔꯕꯁꯨ ꯏꯁꯤꯡꯅ ꯄꯨꯡꯊꯨꯝ ꯊꯨꯝꯖꯤꯜꯂꯤꯕ ꯇꯝꯄꯥꯛ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯇꯣꯠꯅ ꯇꯤꯟꯅꯕꯒꯤ ꯃꯇꯥꯡꯗ ꯄꯜꯂꯤ ꯂꯣꯛꯇꯥꯛ ꯑꯁꯤ ꯅꯤꯡꯊꯧ ꯀꯥꯡꯕꯒꯤ ꯃꯇꯝꯗ ꯃꯃꯤꯡ ꯊꯣꯜꯂꯝꯕꯅꯤ ꯅꯤꯡꯊꯧ ꯀꯥꯡꯕꯒꯤ ꯃꯆꯥꯅꯨꯄꯥ ꯀꯣꯏꯀꯣꯏ ꯄꯣꯛꯏ ꯀꯣꯏꯀꯣꯏꯒꯤ ꯑꯇꯣꯞꯄ ꯃꯃꯤꯡ ꯑꯃꯅ ꯃꯥꯔꯤꯌꯥ ꯐꯝꯕꯥꯜꯆꯥ ꯍꯥꯏꯗꯅ ꯀꯧꯏ ꯃꯥꯔꯤꯌꯥ ꯐꯝꯕꯥꯜꯆꯥꯒꯤ ꯃꯇꯝꯗ ꯃꯩꯇꯩ ꯀꯦꯂꯦꯟꯗꯔ ꯄꯨꯊꯣꯛꯄ ꯑꯃꯗꯤ ꯆꯍꯤ ꯑꯃꯕꯨ ꯃꯥꯔꯤꯌꯥꯐꯝ ꯍꯥꯏꯗꯅ ꯀꯧꯕꯒꯤ ꯃꯇꯥꯡꯗ ꯂꯥꯏꯔꯤꯛꯁꯤꯗ ꯄꯜꯂꯤ ꯃꯥꯔꯤꯌꯥꯐꯝ ꯑꯁꯤ ꯃꯥꯔꯤꯌꯥ ꯐꯝꯕꯥꯜꯆꯥꯅ ꯄꯣꯛꯈꯤꯕ ꯅꯨꯃꯤꯠꯇꯨꯗꯒꯤ ꯊꯤꯕ ꯍꯧꯕꯅꯤ ꯃꯥꯔꯤꯌꯥ ꯐꯝꯕꯥꯜꯆꯥꯒꯤ ꯇꯥꯂꯣꯏ ꯑꯁꯤ ꯂꯤꯑꯣꯏ ꯅꯨꯡꯒꯣꯏꯕꯤ ꯍꯥꯏꯗꯅ ꯀꯧꯏ ꯃꯆꯥꯅꯨꯄꯥ ꯑꯅꯤ ꯐꯪꯉꯤ ꯑꯃꯅ ꯄꯣꯡ ꯀꯧꯏ ꯑꯗꯨꯒ ꯑꯃꯅ ꯀꯛꯁꯨ ꯇꯣꯟ ꯀꯣꯟꯕ ꯍꯥꯏꯗꯅ ꯀꯧꯏ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯋꯥꯔꯤ ꯑꯁꯤ 1500 BC ꯗꯒꯤ ꯍꯧꯔꯒ 1329 BC ꯐꯥꯎꯕꯒꯤ ꯋꯥꯔꯤꯅꯤ ꯋꯥꯔꯤꯁꯤ ꯃꯊꯪ ꯑꯗꯨꯝ ꯂꯥꯛꯑꯒ ꯈꯔ ꯀꯥꯟꯊꯣꯛꯑꯝꯃꯒ 934 BC ꯁ꯭ꯋꯥꯏ ꯌꯧꯁꯤꯜꯂꯛꯄꯗ ꯀꯣꯔꯧ ꯅꯣꯡꯗ꯭ꯔꯦꯟ ꯄꯥꯈꯪꯕꯅ ꯃꯩꯇꯩ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯄꯥꯜꯂꯦ ꯃꯍꯥꯛꯀꯤ ꯇꯥꯂꯣꯏꯅ ꯊꯥꯗꯧ ꯂꯩꯃ ꯂꯥꯏꯔꯦꯝꯕꯤ ꯍꯥꯏꯗꯅ ꯀꯣꯂꯣꯏꯅꯩ ꯃꯈꯥ ꯇꯥꯅ ꯀꯪꯂꯩꯄꯥꯛ ꯑꯁꯤ ꯆꯍꯤ 900 ꯅꯤꯡꯊꯧ ꯄꯥꯟꯗꯅ ꯂꯩ ꯍꯥꯏꯗꯅ ꯄꯜꯂꯦ ꯀꯪꯂꯩꯄꯥꯛ ꯑꯁꯤ ꯄꯣꯏꯔꯩ ꯃꯩꯇꯩ ꯂꯩꯄꯥꯛ ꯍꯥꯏꯗꯅꯁꯨ ꯀꯣꯂꯣꯏꯅꯩ ꯀꯣꯂꯣꯏꯅꯔꯤꯕꯒꯤ ꯃꯔꯝꯁꯤ ꯄꯣꯏꯔꯩꯇꯣꯟꯅ ꯆꯍꯤ 900 ꯅꯤꯡꯊꯧ ꯄꯥꯟꯗꯅ ꯂꯩꯔꯕ ꯂꯝꯗꯝ ꯑꯁꯤ ꯇꯣꯈꯥꯏ ꯇꯥꯔꯝꯕꯗꯒꯤ ꯇꯣꯈꯥꯏ ꯇꯥꯔꯤꯕ ꯀꯥꯡꯂꯨꯞꯁꯤꯡ ꯑꯗꯨꯕꯨ ꯄꯨꯟꯁꯤꯜꯂꯒ ꯑꯃꯠꯇ ꯑꯣꯏꯍꯜꯂꯛꯈꯤ ꯑꯃꯠꯇ ꯑꯣꯏꯔꯕ ꯂꯝꯗꯝ ꯑꯗꯨꯕꯨ ꯄꯣꯏꯔꯩ ꯃꯩꯇꯩ ꯂꯝ ꯍꯥꯏꯗꯅ ꯀꯧꯏ ꯇꯥꯃꯤꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯕꯨꯅ ꯄꯣꯏꯔꯩ ꯃꯩꯇꯩ ꯍꯥꯏꯗꯅ ꯀꯧꯏ AD ꯑꯍꯥꯟꯕ ꯁꯦꯟꯆꯨꯔꯤ ꯌꯧꯔꯛꯄꯗ ꯅꯣꯡꯗꯥ ꯂꯥꯏꯔꯦꯟ ꯄꯥꯈꯪꯕꯅ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯄꯥꯜꯂꯤ ꯃꯍꯥꯛꯀꯤ ꯃꯇꯝꯗ ꯇꯝꯄꯥꯛꯁꯤꯗ ꯃꯌꯥꯝ ꯈꯨꯟꯗꯥꯅꯔꯛꯄ ꯍꯧꯔꯦ ꯁꯅꯥꯃꯍꯤ ꯂꯥꯏꯅꯤꯡꯕꯨ ꯆꯦꯠꯅ ꯅꯤꯡꯖꯕ ꯅꯤꯡꯊꯧ ꯑꯣꯏꯕꯗ ꯅꯠꯇꯅ ꯃꯔꯥ ꯆꯦꯠꯁꯟꯅꯕ ꯍꯣꯠꯅꯈꯤꯕ ꯅꯤꯡꯊꯧ ꯑꯃꯅꯤ
matik magun yamankhibana laigi thak yawna mayamna khanaribani. Chaitharol Kumbhaba mahakki matamdagi iba hokhi. Mangang yek salai asi nongda lairen pakangbagi yek oi. Maitaigi yek salai sida ningthauja haiba yek salai asi kona thangi warini. Haibadi Hindu chatlaba matungda RK haibasi tholokpane. RK siga lamjal tananingdana ningthauja haiba yek salai asi tholokpa oiramgani haidana mayamna hainai. Ai samaksu mangang chani haibadi ningthaujani yek asi sida jarga wangjabana chade originally haiba tare horokpadagi haunadi ningthauja haiba yek salai asi lairamde haijaningi. Oibe yaba khara puthoga sum khana jarambani mayamna warobiroi. Makha tarakpada ojagi laireksida pakhangba mari thokna palle haibadi ibudok pakhangba tangjilila pakhangba koronongdren pakhangba amadi nongda lairen pakhangba atopa lairik kharada jinglel nongdren pakhangba haidana nongda lairen pakhangbagi tonganba maming oina pallaga apakhangba ahum khatang oina subagi wari oina panbasu lai. Video thakatpa haurubanina leptana hona jaraage adubu yam toina thakatpadi ngamjadre aduna mayamna warobiroi. Pakhangba ahum mari subagi matangsima adugi matangda video ama tongana semaga thakatjarake. Swai phawbugi wari sida Kanglaipak amadi Meitai yek salai punsalakibagi wari si mapung phare haidana haiba yare. Haibadi title siga mari lenana The Rise of Kanglaipak haibasi mapung phare haiba yare. Makatana Kanglaipak amadi Meitai marai kintharakpagi matangda mu makata jarake. Haibadi The Fall of Kanglaipak and the Meitais.